ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯔꯣ ꯊꯝꯕꯥꯜ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯇꯝ, ꯑꯌꯨꯛꯀꯤ ꯀꯣꯔꯧꯅ ꯃꯉꯥꯜ ꯈꯤꯇꯪ ꯂꯩꯔꯞꯅ ꯊꯣꯔꯛꯄ ꯃꯇꯝꯅꯤ꯫ ꯎꯆꯦꯛ ꯋꯥꯌꯥꯁꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯂꯣ ꯃꯇꯥꯒꯨꯝ ꯑꯇꯤꯌꯥꯊꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯀꯗꯕ ꯗ꯭ꯔꯤꯁ꯭ꯌꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯠ ꯈꯠ ꯏꯉꯥꯎ ꯉꯥꯎ ꯐꯅꯦꯛ ꯈꯤꯇꯪ ꯀꯧꯔꯞ ꯁꯦꯠꯂꯤ, ꯈꯨꯗꯥꯡ ꯑꯀꯛꯄꯤ ꯑꯃ ꯂꯤꯠꯂꯗꯨꯅ ꯊꯥꯖꯗꯨ ꯇꯐꯤꯡ ꯇꯐꯤꯡ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯊꯔꯛꯏ꯫ ꯁꯦꯟꯗꯜ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯠ ꯊꯥꯗꯔꯒ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯅꯥꯀꯟ ꯅꯥꯀꯟ ꯍꯥꯏꯗꯣꯛꯇꯨꯅ ꯇꯤꯡꯊꯣꯛꯂꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯑꯁꯨꯛ ꯐꯖꯕ꯭ꯔꯣ ꯉꯁꯤꯁꯦ? ꯋꯥꯈꯜꯁꯤꯁꯨ ꯃꯊꯣꯡ ꯃꯔꯝꯗꯤ ꯏꯈꯪ ꯍꯦꯛ ꯈꯪꯗꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯉꯁꯤꯁꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯅꯤꯛ ꯅꯤꯛ ꯆꯣꯟꯕ ꯃꯈꯩ ꯄꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯍꯤ ꯍꯣꯜꯂꯤꯕ ꯊꯥꯅꯤꯜꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯎꯔꯛꯏ꯫ ꯊꯥꯖ, ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯂꯦꯞꯆꯅꯨꯀꯣ, ꯅꯨꯡꯁꯤꯠ ꯀꯟꯅ ꯑꯃꯨꯛꯃꯨꯛ ꯁꯤꯠꯄꯅꯤ꯫ ꯀꯩꯒꯨꯝꯕ ꯁꯣꯏꯗꯅ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯍꯦ꯫ ꯊꯥꯖ ꯊꯥꯅꯤꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯈꯨꯗꯩ ꯑꯗꯨꯅꯦ, ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯨꯅꯦ꯫ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯖꯤꯜꯂꯒ ꯁꯥꯎꯔꯥꯡꯅꯅ, ꯗꯥ ꯊꯥꯅꯤꯜ, ꯅꯪ ꯅꯃꯥꯏ ꯀꯥꯏꯖꯅꯤ꯫ ꯑꯩꯕꯨ ꯏꯌꯥꯡ ꯀꯌꯥꯝ ꯀꯪꯉꯗꯅ ꯅꯪꯅ ꯅꯁꯥꯗꯣ ꯁꯦꯝꯐꯨꯗꯧꯅ ꯅꯣꯏꯖꯥꯎ ꯆꯥꯎꯔꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯇꯦꯔꯥ ꯀꯛꯆꯦꯡꯗꯧꯅ ꯂꯣꯏ ꯎꯔꯝꯃꯅꯤꯅꯦ꯫ ꯊꯥꯅꯤꯜ ꯅꯧ ꯑꯗꯣ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯣꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯈꯪꯗꯦꯕꯣ, ꯑꯩꯅ ꯆꯥꯎꯔꯤꯔꯥ ꯅꯪꯅ ꯄꯤꯛꯏꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦꯍꯦ꯫ ꯊꯥꯖ ꯐꯅꯦꯛ ꯑꯗꯨ ꯈꯔ ꯂꯥꯛꯁꯤꯟꯗꯨꯅ ꯁꯦꯠꯂꯒ, ꯍꯦꯔꯥ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯦ ꯑꯩꯅꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯔꯛꯂꯕꯗꯤꯅꯦ ꯊꯥꯖꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤꯃꯨꯛ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯄꯗ ꯆꯨꯝꯕ ꯂꯩꯇꯦꯅ ꯍꯥꯏꯅꯔꯤꯅꯤ꯫ ꯅꯪꯅ ꯅꯃꯤꯠꯇꯣ ꯌꯦꯡꯕ ꯍꯩꯖꯗ꯭ꯔꯒ꯫ ꯊꯥꯅꯤꯜꯁꯨ ꯅꯣꯛꯁꯟꯅꯔꯝꯂꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯖ ꯃꯥꯒꯤ ꯅꯧ ꯑꯗꯨ ꯂꯧꯈꯠꯂꯒ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯤꯅꯥꯎ ꯃꯆꯥ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯠ ꯑꯗꯨꯗ ꯍꯣꯟꯕ ꯍꯧꯏ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯣꯜꯂꯛꯄꯅ ꯐꯨꯝꯗꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯏꯟꯖꯤꯡꯕꯤ ꯀꯌా ꯑꯃ ꯏꯟ ꯆꯤꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ꯫ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯁꯤꯂꯥꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯊꯥꯖ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ ꯏꯗꯣꯝꯆꯥ, ꯉꯜꯂꯤꯉꯩꯗ ꯆꯠꯍꯧꯔꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯅꯪꯁꯨ ꯅꯣꯡꯃꯗꯗꯤ ꯉꯥ ꯐꯥꯕꯁꯤ ꯌꯥꯎꯕ ꯌꯥꯕꯅꯤꯀꯣ꯫ ꯏꯗꯣꯝꯆꯥ, ꯏꯟ ꯆꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯁꯥꯒ ꯄꯨꯂꯞꯅ ꯏꯟꯗꯨꯒ ꯄꯥꯠ ꯃꯅꯨꯡꯗ ꯇꯥꯁꯟꯈ꯭ꯔꯗꯤ ꯀꯅꯥꯅ ꯀꯟꯕꯤꯗꯣꯏꯕ? ꯑꯩ ꯆꯤꯡꯕ ꯉꯝꯂꯗ꯭ꯔꯥꯕ? ꯁꯤꯂꯥ ꯅꯣꯛꯂꯒ, ꯏꯍꯦ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤꯒꯦ? ꯊꯝꯕꯧ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯗꯨꯗꯤ, ꯅꯪꯅꯁꯨ ꯁꯣꯛꯄꯜꯂꯦ ꯍꯦꯛ ꯇꯥꯕꯒ ꯍꯣꯠꯇꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯗꯝꯅꯤ꯫ ꯊꯝꯕꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯄꯥꯈꯪ ꯁꯔꯤꯅꯤ, ꯃꯥꯏꯕ ꯁꯥꯗꯨꯅ ꯂꯩꯕ ꯃꯤꯅꯤ꯫ ꯅꯨꯄꯤ ꯐꯅ ꯊꯤꯗ꯭ꯔꯃꯛꯁꯨ ꯊꯥꯖꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅꯁꯨ ꯂꯛꯅꯕ ꯅꯨꯡꯉꯥꯏꯗꯨꯅ ꯂꯛꯅꯔꯤꯕꯅꯤ꯫ ꯊꯝꯕꯧ ꯄꯜꯂꯛꯄ ꯑꯗꯨꯗ ꯊꯥꯖ ꯑꯣꯟꯅꯤꯡꯂꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯎꯠꯂꯒ ꯍꯩꯅꯗꯅ, ꯑꯁ, ꯇꯜꯂꯤꯍꯦ ꯏꯟꯗꯣꯝꯆꯥ ꯅꯈꯣꯏꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯆꯤꯡꯕꯤꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯀꯥꯏꯕ ꯃꯈꯩ ꯅꯣꯛꯆꯩ꯫ ꯈꯔ ꯆꯠꯂꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏ ꯈꯤꯇꯪ ꯍꯦꯟꯇꯣꯔꯛꯄꯒ ꯎꯔꯦ ꯄꯥꯛꯇꯛꯅ ꯅꯤꯡꯊꯤꯖꯅ ꯍꯧꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯏꯌꯥꯏꯊꯛ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯑꯃꯒꯨꯝ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯂꯒ, ꯑꯗꯨꯛ ꯐꯖꯅ ꯍꯧꯔꯤꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯦꯛꯇꯣꯛꯄꯤꯗꯣꯏꯅꯦꯕ, ꯑꯗꯨꯒ ꯁꯦꯜ ꯇꯥꯜꯂꯤꯅꯤ ꯁꯥꯗꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯇꯣꯏꯅꯦꯕ꯫ ꯊꯥꯖ ꯀꯧꯕꯤ ꯑꯩꯍꯥꯛꯁꯦ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯍꯦ꯫ ꯑꯗꯣ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯃꯄꯣꯛ ꯑꯣꯏꯔꯝꯕꯅ ꯑꯩꯒꯤ ꯏꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ꯫ ꯂꯩꯗꯤ ꯅꯥꯆꯣꯝ-ꯃꯣꯏꯅꯁꯨ ꯆꯤꯟꯒꯅꯤꯗꯣ, ꯂꯥꯏꯗꯁꯨ ꯕꯣꯔ ꯐꯪꯅꯕ ꯀꯠꯀꯅꯤꯗꯣ, ꯑꯗꯨꯒ ꯄꯥꯝꯃꯨꯕ ꯄꯥꯝꯃꯨꯕꯤꯁꯤꯡꯗꯁꯨ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯅꯩ꯫ ꯑꯗꯨꯅ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ, ꯂꯩꯒꯤ ꯖꯥꯇꯤꯗ ꯄꯣꯛꯑꯝꯕ ꯅꯈꯣꯏꯒꯤ ꯅꯔꯥꯜꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯊꯥꯖ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯤꯡꯊꯤꯖꯅ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯍꯤ ꯍꯣꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯀꯤꯁꯤꯟꯗꯨꯅ ꯊꯅꯝꯂꯕ ꯃꯇꯨꯡꯗ
lei hapnanaba purakpa achauba polang aduda fazana hapchilaba matungda cheksina makhut aduna mangda konduna chatpa hawi. Thaja lambidadi yengdraduna magi mangda konduna puriba tharo thambal sing aduda yenglaga momon nokche. Tanja aduda nongsu mangsilaklami. Mataw aduda atya thakta yengkhatlaga. Aya, as, aidi nga ayayba khara phawraga thanambani. Soidana nong chusalabadi chotpa tari. Haina nong adudi makup chuba hawraklami. Thaja pakhatna tapna thangduna chatlamba adu kitang thuna chatle. Aduga chenchat tawduna lakpada mamit mana adu nagita layduna lakpada khanghaudana nongsu kansilakpana khangprek khangna khonjel thokpa makhai lawraga chelai. Mamit mana adu chejet uisinduna chelakpana migi lambi mataida ichamchamna leptuna leizaba sakhangdaba safaba kanagumba amada thengjili. Laimai aduda lei pikthana yawba polang adune kaini longna hekta haidagre. Aduga sakhangdaba nupa adusu thajagi makhut adu taplawna hekta pai. Leising adudi maning tamna laimai aduda chaithakri. Nupi adugi saktam adu mayek sengna urabada thaja matin adu kut yothai. Yamna nanna kaklaga nakan anida masana na thadai. Fijol adune kaine ina kaira khunba machadi male. Sabana dushu haigatana fai wangbasu haigatana wangi. Hek yengbada laisabi kayadi pudrup kengadaba saktamni. Nupa aduna su thajagi saktam adu ubada ngakjanana yenglai. Ipa phadokna chaithoklaba musuk muba samlang I thangdaba makhai ngauraba nungsiraba maithong aduda nupa adu nokfe tawrai. Thaja marai tat tawraga. Thagacharibo. Asi haiduna laimai aduda yengtharakpa matamdadi magi laising adu loina koichai chaiduna taraga leiramba aduda peri phamtharaklaga. Aya, sidi leibakdasu loina takhre. Laida katpasu amta yare. Aidi lakta mangjaredana. Asi haraga laising adu tap khullaga polang aduda hapchanba hawi. Nupa adusu ningkhang tapna famtharaklaga tharo amadi thambal sing adu khunbada mateng pangsilai. Thajana peri tawriba mataw aduda nupa aduna nokfet tawraga. Ichalgidi kaimi gauge. Thaja kawi. Aigina paikhomba. Ado kaiginu nangna asuk yamba tharo thambal asi heisibo. Yonabane. Ado laidagatpadi yararoi. Loi mangani. Ai kamai tawdoino ibong. Asi haiduna angang macha saba makai sut hekta tawsilai. Mataw aduda paikhomba nokningbana loirabani. Adubu mapan thongdo uthoktana tapli hairai. Nangi laisingsibu pulapta kayano ai leirage. Thaja ingakna mamit adu langkhatuna yenglaklaga. Asuk yambasidi ibungdi kaidawna doiba. Lei maram ama yam chawna lei. Thaja nokfet tawraga. O ibungi nushibiduda pige hairo. Paikhomba nokfet tawraga wadi ngangda hoi haibugumba ngak adunam lei. Leibak makhadasu tawrabanina ibong yamna piramdrasu yanida. Lupa chahumdi piramo. Paikhomba magi furit khaw adudagi lupa chawnga lawthoraklaga hek pisilai. Thaja suktoklaga. Os ibong sidi achoiba haningai so amta leitana kamai tawdoiba. Yarni nang leirakana piro. Thaja ngakna. Ibungdi swaida sunatana kamaina karam kanda thengnadana pidoiba. Ngahak leiramuko. Ai dukandagi achoiba kairake aduga pirake. Asi haiduna fuk haugatuna chatke tawi adubu paikhombana tap launa faraga. Yarni nang wananabani ai thengi chatnaba tawragi. Ai mafamsida amuk lakani. Aduda lauragi yaraba natro. Thaja paikhomba magi makhut pairakpa aduda haifet yengi aduga tapna satoklaga ikaina. Hoi. Ado ibungi nupido maraibag yam phaingo. Paikhomba nokfet tawraga. Kaigi. Ibungdi masaksu phajai isasu yamna nali aduga mabuksu yamna phai. Paikhomba mangak adu cheptharak yenglaklaga. Ngasi haujikhakta thengnaraga aibu hekta phai hairadi nangsu landro. Nangi
ꯀꯔꯤ ꯈꯪꯖꯕꯤ ꯂꯩꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣꯕ? ꯊꯥꯖ ꯍꯥꯏꯐꯦꯠ ꯃꯈꯨꯠ ꯑꯗꯨ ꯃꯀꯣꯛꯇ ꯊꯝꯂꯒ ꯋꯥꯈꯜ ꯈꯟꯕ ꯁꯥꯗꯨꯅ ꯈꯪꯗꯦ, ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯕꯗꯣ ꯑꯗꯨ ꯍꯥꯏꯔꯤꯅꯤ. ꯏꯪ ꯇꯞꯅ ꯎꯕꯁꯤꯗ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ. ꯏꯁꯤꯁ, ꯌꯥꯝ ꯊꯥꯒꯠꯂꯅꯨ. ꯑꯗꯣ ꯁꯤꯒꯤ ꯂꯩꯁꯤꯡꯁꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯍꯦꯛꯎꯔꯤꯅꯣ? ꯊꯥꯖ ꯄꯥꯠ ꯑꯗꯣꯝꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ, ꯇꯨ, ꯑꯁꯤꯗꯒꯤ ꯄꯥꯠꯁꯦ, ꯑꯁꯤꯗ ꯍꯤ ꯇꯣꯡꯉꯒ ꯄꯥꯠꯌꯥꯏꯗꯒꯤ ꯌꯥꯝ ꯋꯥꯅ ꯍꯦꯛꯎꯏꯅꯤ. ꯍꯤ ꯍꯣꯟꯕꯁꯨ ꯍꯩꯕ꯭ꯔꯣ ꯏꯆꯟꯁꯦ? ꯍꯩꯅ. ꯈꯨꯡꯒꯪ ꯁ꯭ꯋꯥꯏꯗ ꯂꯩꯔꯒ ꯍꯤ ꯍꯣꯟꯕ ꯍꯩꯇ꯭ꯔꯕ ꯅꯨꯄꯤꯗꯨꯗꯤꯅꯦ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯗ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯏꯕꯨꯡ. ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯏꯆꯜꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ, ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯅꯤꯗ. ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯩꯁꯤꯡ ꯑꯁꯤ ꯅꯪꯅ ꯋꯥꯅ ꯍꯤ ꯍꯣꯜꯂꯒ ꯍꯦꯛꯎꯔꯤꯅꯦꯕ. ꯑꯗꯨꯁꯨ ꯄꯥꯠꯌꯥꯏꯗꯒꯤ. ꯑꯗꯨꯒ ꯂꯩꯕꯥꯛꯇꯁꯨ ꯂꯣꯏꯅ ꯇꯥꯊꯣꯛꯈ꯭ꯔꯦ. ꯑꯗꯣ ꯅꯪꯁꯨ ꯅꯃꯤꯠ ꯅꯃꯥꯏꯗꯤ ꯈꯔ ꯊꯛꯄ ꯃꯥꯜꯂꯤꯀꯣ? ꯊꯥꯖ ꯃꯔꯩ ꯑꯗꯨ ꯆꯤꯛꯁꯜꯂꯒ ꯏꯀꯥꯏꯅ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯃꯥꯏ ꯊꯛꯄ ꯍꯦꯟꯃꯜꯂꯦꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯥꯏꯊꯛꯄꯤ ꯆꯤꯒꯣꯡ ꯂꯩꯀꯥꯏ ꯀꯧꯅꯔꯤ ꯄꯣꯠꯅꯤ. ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯊꯛꯀꯅꯨꯀꯣ. ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯆꯠꯄ ꯇꯝꯃꯨ. ꯅꯨꯄꯤ ꯃꯆꯥꯅ ꯃꯥꯏ ꯊꯛꯄꯁꯦ ꯐꯠꯇꯕꯅꯤꯀꯣ. ꯑꯗꯣ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ. ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯖꯔꯣ. ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯑꯗꯨꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯔꯝꯕꯗꯒꯤ ꯖꯝ ꯖꯝ ꯍꯦꯛꯇ ꯆꯨꯊꯔꯛꯂꯦ. ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯗꯕꯤꯗ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯖꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯅ ꯐꯧꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯃꯃꯥ ꯁꯅꯥꯔꯩꯗꯨ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗ꯭ꯔꯕꯅꯤ. ꯏꯍꯦ, ꯅꯪꯕꯨ ꯉꯥꯗꯣ ꯐꯧꯔꯝꯃꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥꯗ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯂꯣꯏꯅ ꯆꯣꯠꯂꯝꯃꯅꯤꯅꯦ, ꯀꯔꯤ ꯁꯥꯔꯦ? ꯅꯈꯣꯡ ꯑꯇꯦꯛꯄꯗꯨꯒ ꯑꯃꯨꯛ ꯂꯧꯁꯜꯂꯣꯅ ꯍꯥꯏꯔꯝꯃꯒ ꯄꯨꯡꯊꯨ ꯊꯨꯗꯦꯛꯑꯒ ꯊꯝꯃꯁꯦ ꯍꯥꯏꯔꯣ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ ꯅꯪꯕꯨ ꯏꯕꯦꯝꯃ? ꯂꯩꯁꯥꯕꯤꯅꯤ, ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤ. ꯈꯔ ꯂꯦꯝꯅ ꯉꯥꯡꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ. ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯡ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯅ ꯑꯣ ꯍꯩꯖꯗ꯭ꯔꯕꯗꯣ, ꯅꯪꯅ ꯇꯝꯁꯨ ꯇꯝꯕꯤꯗꯅ. ꯁꯅꯥꯔꯩ ꯃꯊꯕꯥꯛ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯌꯩꯔꯒ, ꯍꯩꯃ, ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦꯍꯦ? ꯀꯔꯤ ꯃꯆꯤꯟꯅꯣꯅꯦ ꯑꯁꯤꯕꯣ? ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯅ ꯄꯥꯜꯂꯛꯄ ꯑꯁꯤꯕꯨ? ꯊꯥꯖ ꯊꯧꯁꯥꯗꯅ, ꯍꯣ ꯁꯅꯥꯔꯩꯒ ꯀꯨꯟꯖꯣꯒꯅ ꯁꯥꯔꯛꯄ ꯆꯤꯟꯕꯥꯜꯅꯤ, ꯀꯩꯗꯧꯔꯒꯦ? ꯁꯅꯥꯔꯩ ꯃꯃꯥꯏ ꯑꯗꯨ ꯁꯨꯒꯠꯂꯒ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦꯗ. ꯈꯣꯏꯗꯧꯒꯁꯦ ꯕꯤꯔꯤ ꯕꯤꯔꯤ ꯍꯦꯛ ꯊꯤꯠꯂꯤ. ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯐꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯒ, ꯕꯦꯝꯃ, ꯁꯦ ꯉꯥꯁꯤꯡꯁꯦ ꯑꯝꯇ ꯆꯥꯝꯃꯨ. ꯑꯗꯨꯒ ꯐꯖꯅ ꯊꯝꯃꯨ. ꯏꯄꯥꯅꯦ, ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯑꯝꯇ ꯍꯥꯝꯇꯣꯛꯎꯈꯤꯒꯦ. ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯉꯥꯁꯦ ꯄꯤꯁꯛ ꯄꯤꯛꯄ ꯉꯥꯛꯇ ꯍꯦꯛ ꯐꯥꯏ. ꯑꯩꯈꯣꯏ ꯏꯃꯥ ꯃꯥꯟꯕ ꯑꯆꯧ ꯑꯆꯧꯕ ꯉꯥꯁꯨ ꯈꯔ ꯐꯥꯔꯛꯎꯗꯅ. ꯁꯅꯥꯔꯩꯗꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯀꯥꯗꯨ ꯏꯜꯂꯤ. ꯀꯨꯟꯖꯣꯅ ꯅꯣꯛꯂꯒ, ꯍꯥꯏ, ꯑꯅꯣꯏꯕ ꯃꯤꯗ ꯅꯣꯏ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯎꯕꯅꯤ. ꯅꯃꯥꯁꯦ ꯃꯉꯛ ꯊꯥꯡꯀꯠꯂꯛꯏꯁꯦ ꯎꯕ꯭ꯔꯥ? ꯊꯥꯖꯅ ꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯀꯥꯗꯨ ꯏꯜꯂꯒ, ꯍꯣ ꯃꯈꯣꯡꯁꯦ ꯇꯦꯛꯄꯅꯤꯅ ꯀꯩꯁꯨ ꯐꯨꯔꯛꯑꯣꯏꯌꯦ ꯄꯥꯕ, ꯀꯤꯒꯅꯨ. ꯃꯥꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯦꯡꯕ ꯌꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯁꯤꯗꯕ ꯌꯥꯕ ꯁꯤꯗꯒꯗꯕꯅꯦ. ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯄꯪꯉꯤꯍꯦ. ꯀꯨꯟꯖꯣꯅ ꯅꯣꯛꯂꯒ, ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ. ꯍꯩ, ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤꯀꯣ, ꯑꯝꯇ ꯊꯣꯡꯅꯅꯕ ꯇꯧꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯊꯥꯖꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯍꯧꯏ. ꯏꯁꯤꯁ, ꯅꯪ ꯅꯨꯄꯤꯅꯤꯒꯥꯏꯅ ꯁꯤꯗꯅꯤꯡꯗ꯭ꯔꯤꯅꯤꯅꯦ. ꯄꯥꯕ ꯑꯗꯥꯃꯨꯔꯥ, ꯑꯩꯈꯣꯏ ꯃꯥ ꯀꯤꯕꯧ. ꯁꯅꯥꯔꯩ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯒ, ꯍꯩ, ꯃꯍꯥꯆꯟꯗꯥꯟ, ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯍꯣ ꯅꯌꯥ ꯅꯨꯄꯥ ꯁꯛ ꯐꯖꯕ ꯁꯥꯐꯕ ꯑꯃꯅ ꯃꯔꯥꯏꯅ ꯉꯥꯡꯅꯖꯔꯅꯤ. ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯂꯩꯇ꯭ꯔꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ. ꯁꯅꯥꯔꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯄꯦꯜꯂꯤꯍꯦ ꯑꯋꯣꯏꯕ. ꯃꯁꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤꯅꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ. ꯄꯥꯏꯈꯣꯝꯕꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯕꯗ ꯉꯥꯏꯔꯤ. ꯃꯃꯥ ꯁꯈꯤ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯁꯞꯇ꯭ꯔ ꯍꯦꯛꯇ ꯇꯧꯊꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤꯅꯤꯗ ꯏꯃꯥꯅ ꯍꯪꯂꯤꯁꯦ. ꯅꯠꯇꯦ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡꯁꯤꯕు ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ? ꯀꯩꯗꯧꯅꯅꯕꯅꯣ ꯍꯪꯕꯁꯨ ꯈꯨꯝꯗꯦ. ꯅꯪꯒꯤ ꯀꯥꯁꯤꯗ ꯑꯗꯨꯝ ꯊꯝꯃꯤ. ꯅꯪ ꯈꯨꯝꯃꯔꯣꯏ ꯍꯥꯏꯔꯣ? ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯇꯞꯊꯅꯕ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯒ
ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯂꯞ ꯐꯝꯊꯃꯤꯟꯅꯔꯒ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯨꯕꯣ? ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯩꯁꯤꯡ ꯑꯁꯤꯕꯨ ꯃꯔꯝ ꯍꯪꯕꯁꯨ ꯈꯨꯝꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯥꯎꯕꯁꯦ? ꯄꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯝꯕꯥꯜ ꯑꯃ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯇꯞꯅ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯊꯝꯕꯥꯜꯁꯦ, ꯃꯅꯝꯁꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯤ ꯊꯝꯕꯥꯜꯁꯦ ꯂꯩꯈꯥꯗ ꯇꯥꯍꯟꯗꯨꯅ ꯈꯣꯡꯅꯦꯠꯅꯐꯝ ꯑꯣꯏꯍꯟꯕꯗꯤ ꯄꯥꯞꯀꯤ ꯃꯁꯛ ꯅꯠꯇ꯭ꯔꯅꯦ ꯏꯃꯥ? ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ? ꯁꯥꯍꯤꯇ꯭ꯌꯑꯣ ꯀꯩꯌꯣ ꯏꯃꯥꯗꯤ ꯀꯣꯛꯀ ꯉꯥꯎꯔꯤ, ꯋꯥꯈꯜꯒ ꯑꯃꯇ ꯏꯇꯥ ꯇꯥꯗ꯭ꯔꯦꯕ꯫ ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯁꯨ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯥꯅ ꯂꯩꯁꯤꯡꯁꯦ ꯄꯥꯠꯇꯒꯤ ꯌꯥꯝ ꯋꯥꯅ ꯍꯦꯛꯂꯒ ꯌꯣꯟꯅꯅꯕꯅꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ꯫ ꯑꯗ ꯑꯩꯅ ꯁꯣꯏꯗꯅ ꯊꯦꯡꯖꯤꯜꯂꯨꯔꯕ, ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯁꯤꯡꯁꯦ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯗ ꯃꯥꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯒ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯂꯣꯏꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯑꯕꯅꯤ꯫ ꯁꯈꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯍꯔꯦ ꯍꯔꯦ ꯀꯌꯥꯝ ꯆꯥꯎꯕ ꯅꯨꯄꯤ ꯃꯆꯥꯅꯣꯅꯦ? ꯄꯥꯏꯈꯣꯝꯕ ꯊꯥꯖꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯃꯥ, ꯐꯤꯕꯝꯅꯦ ꯃꯨꯔꯇꯤꯅꯦ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯂꯩꯁꯥꯕꯤ ꯐꯥꯔꯤ꯫ ꯁꯈꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏ ꯏꯃꯥꯗꯤꯅꯦ ꯈꯨꯡꯒꯪ ꯅꯨꯄꯤꯁꯦ ꯀꯌꯥ ꯍꯩꯅꯗꯦꯀꯣ꯫ ꯑꯦ ꯀꯩ ꯍꯥꯏꯕ ꯑꯗꯨꯅ? ꯃꯣꯏꯗꯤꯅꯦ ꯁꯦꯜꯗ ꯌꯥꯝꯅ ꯉꯥꯎꯕꯅꯤ, ꯌꯥꯝꯅ ꯆꯣꯞꯄꯅꯤ꯫ ꯁꯦꯜꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤꯅꯦ ꯃꯤꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯈꯨꯔꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯅꯤ꯫ ꯏꯃꯥꯗꯤ ꯀꯌꯥ ꯍꯩꯅꯗꯦ, ꯀꯌꯥꯒ ꯅꯠꯇꯦꯀꯣ, ꯁꯨꯡꯍꯩꯕꯨ ꯍꯩꯅꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯄꯥꯏꯈꯣꯝꯕ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯏꯃꯥ ꯅꯪꯗꯤ ꯈꯨꯡꯒꯪ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯁꯦ? ꯁꯈꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯛꯏ꯫ ꯍꯣ ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯣꯡꯉꯕꯅꯤꯅ ꯈꯨꯡꯒꯪ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯁꯍꯔꯅꯤꯅꯦ, ꯐꯖꯩꯅꯦ꯫ ꯍꯥꯏ ꯇꯥꯅꯤꯡꯗꯦ꯫ ꯅꯠꯇꯦ, ꯏꯃꯥꯅ ꯈꯨꯡꯒꯪ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯇꯝꯊꯤꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯏꯃꯥꯗꯒ ꯌꯥꯝꯅ ꯂꯥꯛꯆꯕ ꯌꯥꯎꯕꯖꯥꯠꯂꯣ? ꯍꯥꯏ ꯈꯨꯡꯒꯪ ꯅꯨꯄꯤꯗꯤ ꯌꯥꯝ ꯃꯣꯠꯂꯤ, ꯁꯦꯜꯗꯁꯨ ꯉꯥꯎꯏ꯫ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯊꯦꯡꯖꯤꯟꯕ ꯁꯥꯔꯒ ꯂꯩꯁꯤꯡꯗꯣ ꯅꯝꯗꯅ ꯂꯩꯍꯟꯕ ꯑꯣꯏꯔꯝꯃꯗꯤ? ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯁ꯭ꯋꯥꯏ ꯅꯨꯄꯤꯗꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯈꯨꯖꯤꯟ ꯐꯦꯡ ꯐꯦꯡꯗꯅ ꯂꯩꯕꯩ ꯋꯥꯅꯤ꯫ ꯈꯨꯡꯒꯪ ꯅꯨꯄꯤꯁꯤꯡꯁꯤꯗꯤꯅꯦ ꯁꯦꯜ ꯄꯥꯏꯗꯕꯅꯤꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯃꯣꯠꯄ ꯃꯁꯛ ꯈꯪꯗꯗꯣꯏꯅꯤ꯫ ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯩꯗꯤ꯫ ꯃꯈꯣꯡꯗ ꯂꯩꯈꯣꯝ ꯏꯇꯩ ꯇꯩ, ꯅꯨꯡꯁꯥꯅ ꯌꯩꯁꯜꯂꯛꯄꯒꯤ ꯃꯃꯥꯏꯗ ꯉꯥꯡꯇꯛꯀ ꯇꯧꯔꯒ ꯏꯆꯝꯒ ꯆꯝꯃꯗꯅ꯫ ꯅꯠꯇꯦ ꯏꯃꯥ, ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯕ ꯐꯥꯎꯕꯗ ꯀꯔꯤ ꯊꯕꯛꯄꯨ ꯍꯩꯔꯤꯒꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯇꯦ꯫ ꯀꯩꯅꯣ ꯃꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯀꯥꯟꯅꯔꯤꯕꯁꯤꯕꯣ? ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯨꯡꯒꯪ ꯅꯨꯄꯤ ꯀꯛꯏ ꯆꯨꯕꯤ ꯊꯕꯛ ꯂꯣꯏ ꯍꯩꯕꯤꯗꯣ ꯃꯗꯨꯅ ꯐꯠꯇꯕ꯭ꯔꯕ? ꯍꯥꯏ ꯅꯪ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯏ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯈꯨꯡꯒꯪ ꯅꯨꯄꯤꯒ ꯈꯪꯅꯔꯕ꯭ꯔꯣ ꯅꯪꯕꯣ? ꯄꯥꯏꯈꯣꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯅꯨꯄꯤꯒ ꯑꯝꯇ ꯈꯪꯅꯖꯗꯦꯗ ꯑꯩ, ꯑꯃꯗꯤ ꯈꯜꯂꯤꯕ ꯁꯨꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯊꯣꯏꯔꯣ? ꯑꯁ ꯆꯠꯊꯣꯛꯑꯣꯀꯣ, ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯏ ꯅꯨꯄꯤꯗꯣ꯫ ꯏꯀꯦ ꯀꯦꯁꯟꯅꯔꯗꯅ ꯃꯃꯥꯏꯗꯨꯗ ꯇꯞ តាꯃꯈꯩ ꯀꯦꯁꯜꯂꯦ, ꯑꯗꯨꯒ ꯌꯥꯝ ꯑꯣꯟꯅꯤꯡꯉꯦ ꯃꯁꯛꯇꯣ ꯎꯕꯗ꯫ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯨꯔꯅꯨ, ꯃꯅꯥꯛꯇ ꯐꯥꯎꯕ ꯅꯛꯁꯤꯜꯂꯒ ꯉꯥꯛꯇ ꯐꯥꯎꯕ ꯏꯁꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯦ, ꯍꯥꯀꯠꯆꯔꯛꯑꯦꯕ, ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦꯕ꯫ ꯁꯈꯤ ꯁꯨꯛꯇꯣꯛꯂꯒ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ ꯍꯥꯏ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯅꯪꯅ ꯑꯄꯥꯝꯕ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯂꯩꯔꯕꯁꯨ ꯈꯨꯡꯒꯪ ꯅꯨꯄꯤꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯒ ꯅꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯁꯨ ꯇꯥꯅꯕ ꯂꯣꯏꯔꯕꯒꯨꯝꯕꯅꯤ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯊꯣꯏꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ꯫ ꯄꯥꯏꯈꯣꯝꯕ ꯊꯋꯥ ꯁꯥꯗꯅ ꯍꯣ ꯁꯥꯟꯅꯔꯣ, ꯂꯣꯏꯁꯤꯜꯂꯣ, ꯁꯤꯜꯂꯣ, ꯅꯣꯏ ꯂꯣꯏ ꯁꯤꯜꯂꯣ꯫ ꯑꯩꯗꯗꯤꯅꯦ ꯂꯨꯍꯣꯡꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯥꯡꯈ꯭ꯔꯗꯕꯅꯤ꯫ ꯃꯗꯨ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯗꯤꯅꯦ ꯏꯃꯥ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯃꯛꯁꯨ ꯇꯣꯛꯆꯔꯒꯦ, ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯁꯈꯤ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯍꯩ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯒꯅꯨꯀꯣ, ꯑꯩꯅ ꯄꯥꯝꯗꯕ ꯏꯃꯧꯒꯗꯤ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯈꯤꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯊꯕꯥꯛꯇ ꯄꯨꯟꯁꯤꯟꯅꯔꯒ ꯀꯩꯅꯣ ꯈꯨꯃꯥꯅ ꯍꯥꯏꯁꯤꯕꯣ, ꯃꯤꯅ ꯁꯣꯝꯗ ꯋꯥꯈꯜ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯊꯥꯖꯒꯤ ꯁꯛꯇꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯄꯥꯏꯈꯣꯝꯕꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ
ꯄꯨꯟꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯕꯨꯡ ꯈꯣꯏ ꯂꯥꯛꯑꯝꯃꯤꯔꯣ? ꯂꯥꯛꯑꯝꯃꯤꯅꯤꯅꯦ, ꯅꯪꯕꯨ ꯆꯠꯊꯣꯛꯑꯗꯣꯏꯔꯣ? ꯄꯥꯏꯈꯣꯝꯕ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯁꯤꯟꯅ ꯍꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯣꯏꯗꯒꯤ ꯑꯩꯁꯦ ꯄꯣꯠ ꯑꯃ ꯂꯧꯔꯨꯒꯗꯕ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯃꯤ ꯀꯂꯛꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯄ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥ ꯕꯤꯅꯥꯅ ꯅꯣꯡꯃꯇꯪꯗꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ, ꯀꯩꯗꯧꯔꯒꯦ, ꯁꯣꯏꯗꯅ ꯆꯥꯁꯤ ꯅꯣꯡꯃ ꯑꯃ꯫ ꯀꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯎꯔꯛꯂꯕꯅꯤꯅ ꯈꯜꯂꯗꯨꯅ ꯇꯟꯅ ꯄꯥꯏꯈꯣꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯒ ꯅꯨꯡꯁꯤꯊꯣꯏꯗ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯒ ꯅꯨꯡꯁꯤꯊꯣꯏꯁꯨ ꯌꯥꯎꯔꯛꯏꯗꯅ ꯍꯣꯏ ꯗꯗꯥ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯑꯣꯗꯣꯔꯦ ꯌꯥꯝꯅ ꯀꯦꯁꯤꯟꯅꯅ ꯀꯧꯔꯛꯄ ꯑꯗꯨꯗ꯫ ꯆꯍꯤꯗꯤ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯑꯣ ꯐꯝꯍꯧꯒꯨꯀꯣ, ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯗꯥꯏꯗ? ꯄꯥꯏꯈꯣꯝꯕ ꯃꯉꯛ ꯑꯗꯨ ꯂꯩꯊꯣꯔꯛꯂꯒ ꯏꯃꯥ, ꯁꯟꯖꯤꯠ ꯈꯣꯏꯗꯅꯦ, ꯑꯩ ꯈꯔ ꯊꯨꯔꯦ꯫ ꯍꯩꯃꯥ, ꯑꯩꯅꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯁꯤꯜ ꯂꯥꯡꯂꯒ꯫ ꯁ꯭ꯌꯥꯝꯅ ꯏꯍꯦ, ꯀꯣꯟꯅ ꯆꯥꯔꯕꯁꯨ ꯌꯥꯏꯗ, ꯃꯤ ꯊꯕꯛ ꯆꯤꯟꯗꯨꯅ ꯇꯧꯖꯔꯤꯕꯅꯤ, ꯆꯠꯆꯔꯁꯅꯨ꯫ ꯁꯥꯎ ꯌꯥꯗꯦꯀꯣ ꯄꯥꯕꯨꯡ ꯈꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅ ꯋꯥꯔꯤ ꯁꯥꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤ꯫ ꯁꯈꯤꯅ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯕ ꯍꯦꯟꯒꯠꯂꯝꯃꯦꯗꯅ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ, ꯀꯩꯁꯨ ꯐꯖꯗꯕꯅꯤꯗ, ꯏꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯐꯖꯕ ꯃꯥꯜꯂꯤꯅꯤ꯫ ꯋꯥꯒꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯉꯥꯡꯂꯤꯕꯅꯣ꯫ ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯗꯧꯕ ꯂꯩꯀꯣ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯕꯤꯅꯥꯅ ꯏꯆꯦꯃ, ꯑꯩꯁꯨ ꯋꯥ ꯑꯃꯗꯤ ꯍꯧꯗꯣꯛꯅꯤꯡꯉꯤꯀꯣ꯫ ꯏꯆꯥ ꯏꯁꯨꯁꯨ ꯂꯣꯏꯅ ꯆꯥꯎꯁꯜꯂꯛꯂꯕꯅꯤꯅ ꯃꯇꯥꯡꯗꯤ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯁ꯭ꯌꯥꯝꯅ ꯏꯆꯥ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤ, ꯏꯀꯥꯏꯈꯤꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤꯗꯨꯕꯨ, ꯇꯞꯅ ꯁꯥꯟꯅꯧꯅꯦ꯫ ꯀꯩꯒꯤꯅꯣ ꯗꯥꯗꯥ, ꯑꯉꯥꯡꯁꯨ ꯑꯝꯇ ꯅꯠꯇ꯭ꯔꯦ, ꯃꯈꯣꯏꯁꯨ ꯇꯥꯍꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ꯫ ꯕꯦꯃꯥ, ꯆꯠꯂꯣ, ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥ ꯈꯖꯤꯛꯇ ꯂꯣꯟꯅꯅꯕ ꯇꯧꯔꯛꯎ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯛꯏ, ꯍꯩꯇꯦ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯁꯈꯤꯅ ꯀꯔꯤꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯒ ꯊꯕꯛ ꯇꯧꯍꯟꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨꯅꯦ, ꯀꯣꯟꯅ ꯃꯇꯝ ꯂꯥꯛꯈꯤꯅꯤ, ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯅꯤꯗ꯫ ꯑꯩꯈꯣꯏ ꯚꯥꯏ ꯕꯣꯟꯙꯨꯗꯤ ꯏꯊꯣꯛ ꯊꯣꯛꯂꯛꯇꯦ, ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯈꯦꯝꯕꯗꯣ ꯅꯣꯛꯃꯤ ꯊꯣꯔꯛꯂꯒ ꯍꯣ, ꯊꯣꯛꯆꯔꯛꯂꯦ, ꯏꯇꯥꯎꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛꯀ ꯆꯠꯇꯕ ꯃꯈꯩ ꯂꯦꯞꯊꯣꯛꯂꯤꯕꯅꯤ꯫ ꯉꯥꯒ ꯌꯦꯟꯒ ꯁꯦꯝꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯌꯦ, ꯊꯣꯡꯕꯗꯤ ꯅꯨꯄꯤꯈꯩꯅ ꯍꯣꯠꯅꯖꯔꯁꯅꯨ꯫ ꯑꯗꯨꯗꯤ ꯕꯤꯅꯥ, ꯂꯥꯛꯑꯣ, ꯊꯣꯡꯕ ꯍꯧꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯗꯨ ꯃꯇꯥꯎ ꯁꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯛꯇꯥꯃꯛꯅ ꯍꯩꯅꯗꯕꯅ, ꯀꯩ ꯀꯥꯟꯗꯕꯗ ꯗꯗꯥꯒ ꯀꯧꯔꯛꯇꯅ, ꯍꯩꯅꯗꯕ ꯂꯣꯏꯔꯦ꯫ ꯃꯁꯛꯇꯨꯅ ꯐꯖꯩ ꯀꯥꯏꯅ ꯈꯜꯂꯒ ꯇꯧꯔꯤ ꯃꯥꯜꯂꯦ, ꯑꯣꯔꯦ ꯑꯣꯏꯕ꯫ ꯁꯟꯖꯤꯠ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯄꯥꯏꯈꯣꯝꯕꯕꯨ ꯎꯕꯗ ꯅꯣꯛꯂꯒ ꯀꯩꯗꯧꯔꯦ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯂꯥꯛꯏꯗꯨꯅ? ꯀꯔꯤ ꯁꯣꯟꯖꯜꯂꯝꯃꯒꯦ? ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯨ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯅꯒ ꯁꯣꯜꯂꯝꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯕ꯫ ꯄꯥꯏꯈꯣꯝꯕ ꯗꯥꯔꯤ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯔꯒ ꯅꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯉꯁꯤ꯫ ꯁꯟꯖꯤꯠꯁꯨ ナカンꯗ ꯐꯝꯊꯔꯛꯂꯒ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦꯕ ꯉꯁꯤꯅ? ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯀꯦꯁꯟꯅꯕ ꯅꯨꯡꯁꯤꯊꯣꯏ ꯀꯧꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯛꯏ, ꯌꯥꯝ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ, ꯊꯨꯛ ꯂꯥꯎ꯫ ꯁꯟꯖꯤꯠ ꯅꯣꯛꯂꯒ ꯀꯩꯅꯣ, ꯊꯥ ꯀꯌꯥ ꯁꯨꯔꯒꯦ, ꯑꯃꯥꯏꯕ ꯇꯥꯟꯅꯁꯤꯔꯣ? ꯄꯥꯏꯈꯣꯝꯕ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯀꯠꯂꯒ ꯀꯥꯎꯔꯒꯦ ꯃꯇꯥꯒꯨꯝꯅ ꯅꯃꯥꯏꯗꯨꯗ ꯅꯤꯜꯂꯛꯎꯔꯥ? ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯏꯁꯩ ꯉꯪꯗꯨꯅ ꯆꯪꯖꯔꯛꯄ ꯅꯨꯄꯤ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ "ꯑꯣꯏꯃꯥ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯅꯤꯗꯨ ꯉꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯏꯀꯤ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯁꯟꯖꯤꯠꯅ "ꯀꯩꯗꯧꯔꯦ ꯈꯥꯖꯦꯡ?" ꯊꯥꯖ ꯃꯃꯥꯏ ꯈꯨꯝꯂꯤꯕꯗꯨ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯏꯀꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯥꯖ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯖ ꯃꯔꯩ ꯏꯇꯠ ꯇꯠꯅ "ꯗꯥ ꯁꯟꯖꯤꯠ, ꯑꯩꯈꯣꯏ ꯃꯥꯅ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯤꯜꯂꯨꯆꯣꯅ ꯂꯥꯛꯄꯅꯤ." "ꯑꯗꯣ ꯀꯣꯛ ꯆꯪꯉꯛꯑꯣꯗꯅ." "ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯕꯁꯤꯗ ꯏꯀꯥꯏꯔꯤꯔꯣ?" "ꯀꯩꯅꯣ ꯏꯇꯥꯎ, ꯃꯤ ꯑꯉꯥꯡꯁꯤ ꯏꯀꯥꯏꯈ꯭ꯔꯅꯤ, ꯉꯥꯎꯔꯕ ꯀꯩꯅꯣ?" ꯊꯥꯖ ꯁꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ
ꯎꯔꯨ ꯎꯔꯨ ꯇꯥꯁꯜꯂꯒ ꯁꯦꯜꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯇꯤꯡꯊꯣꯔꯛꯂꯒ ꯁꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯗꯥ ꯁꯟꯖꯤꯠ ꯁꯨꯔꯝꯃꯅꯤ ꯀꯩꯅꯣ ꯊꯥꯖ ꯄꯥꯏꯈꯣꯝꯕꯗ ꯇꯞꯅ ꯌꯦꯡꯂꯛꯂꯒ ꯑꯗꯣꯝꯒꯤ ꯍꯟꯒꯗꯕ ꯁꯦꯜꯗꯣ ꯂꯩꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯁꯤꯗ ꯂꯥꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯄꯨꯔꯛꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯗ꯭ꯔꯥ ꯑꯩ ꯂꯧꯔꯨꯒꯦ ꯋꯥꯗꯣ ꯇꯥꯕꯗ ꯁꯟꯖꯤꯠ ꯉꯛꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯂꯒ ꯅꯣꯏꯅꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯄꯥꯏꯈꯣꯝꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯔꯥꯡ ꯈꯪꯅꯔꯤ ꯀꯩꯅꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯪꯅꯔꯤꯅꯣ ꯀꯔꯝ ꯀꯥꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯇꯥꯂꯛꯇ ꯊꯥꯖ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯅꯣ ꯗꯥ ꯁꯟꯖꯤꯠ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯁꯟꯖꯤꯠꯅ ꯅꯣꯛꯂꯒ ꯑꯣ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯩꯕꯣꯏꯔꯦ ꯚꯥꯏ ꯅꯪꯁꯨ ꯂꯤꯛꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯁꯦꯜ ꯈꯔꯗꯨꯕꯨ ꯍꯟꯗ꯭ꯔꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤ ꯁꯤꯗ ꯀꯠꯊꯣꯛꯄꯤꯕ ꯌꯥꯔꯗꯨꯕꯨ ꯑꯁ ꯗꯥ ꯁꯟꯖꯤꯠ ꯋꯥ ꯃꯈꯥ ꯌꯥꯝ ꯁꯝꯊꯔꯛꯑꯅꯨ ꯑꯩ ꯏꯁꯥꯒꯤ ꯏꯔꯜ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯄꯣꯛꯇꯦ ꯏꯕꯨꯡꯁꯤꯅ ꯂꯦꯝꯅ ꯄꯤꯔꯝꯂꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯟꯒꯗꯕ ꯃꯤꯁꯛꯅꯦ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯂꯧꯔꯨꯈꯤꯒꯦ ꯄꯥꯏꯈꯣꯝꯕꯅ ꯈꯪꯍꯥꯏ ꯈꯟꯖꯤꯟꯗ ꯌꯥꯔꯅꯤ ꯏꯆꯜ ꯑꯩꯁꯨ ꯊꯣꯛꯑꯗꯕꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯊꯥꯖ ꯏꯄꯥ ꯄꯥꯈꯠꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯆꯪꯐꯝꯗꯣ ꯑꯗꯣꯝꯗ ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯂꯩꯈꯣꯝꯗꯤ ꯈꯔ ꯊꯣꯛꯍꯧꯏ ꯑꯗꯣ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯏꯕꯨꯡ ꯄꯥꯏꯈꯣꯝꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯔꯛꯏ ꯊꯥꯖꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ ꯁꯟꯖꯤꯠꯅ ꯍꯥꯏ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯆꯠꯄꯅ ꯍꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯏꯀꯣ ꯀꯩꯅꯣꯝꯅꯤ ꯍꯥꯏꯁꯤꯅꯦ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯊꯥꯖꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯅꯗꯦ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨꯗ ꯑꯐꯕ ꯂꯝꯕꯦꯜ ꯈꯟꯗꯨꯅ ꯆꯠꯂꯤ ꯄꯥꯏꯈꯣꯝꯕ ꯃꯈꯅꯥꯎ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯂꯒ ꯏꯆꯜꯒꯤ ꯃꯤꯡꯗꯣ ꯊꯥꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯕꯨꯡ ꯑꯣ ꯃꯤꯡ ꯌꯥꯝ ꯐꯖꯩ ꯑꯃꯗꯤ ꯀꯩ ꯍꯥꯏꯕ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏ ꯉꯁꯤꯅ ꯀꯩꯗꯧꯔꯕ ꯉꯁꯤꯗꯣ ꯑꯩ ꯕꯤꯠ ꯈꯔ ꯂꯩꯇꯕ ꯑꯗꯨꯒꯤꯅꯤ ꯋꯥ ꯉꯥꯡꯕꯕꯨ ꯕꯤꯠ ꯂꯩꯔꯒ ꯉꯥꯡꯕ ꯂꯩꯇ꯭ꯔꯒꯅ ꯇꯣꯛꯇꯣꯏꯕ ꯊꯥꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯣ ꯀꯩ ꯃꯔꯝꯒꯤ ꯕꯤꯠ ꯂꯩꯇ꯭ꯔꯤꯅꯣ ꯍꯥꯏꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯖꯒꯦꯗꯅ ꯊꯥꯖ ꯄꯥꯏꯈꯣꯝꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯅꯨꯡꯉꯥꯏꯇꯅ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯋꯥꯕꯗꯤ ꯂꯤꯊꯣꯛꯑꯒ ꯀꯣꯛꯑꯦ ꯍꯥꯏꯅꯕꯗꯨꯅꯤ ꯑꯗꯨꯅꯦꯕ ꯍꯥꯏꯔꯣ ꯑꯩꯅ ꯀꯣꯛꯍꯟꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯣꯛꯍꯟꯕꯤꯔꯝꯒꯦꯕ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯂꯩꯀꯥꯏ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯍꯦꯛ ꯂꯛꯅꯕ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯣ ꯉꯥꯏꯕꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯂꯛꯅꯕ ꯑꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯣꯏ ꯈꯜꯂꯨ ꯑꯗꯨꯒꯗꯤ ꯉꯁꯤꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯅꯨꯄꯤꯗꯨꯅ ꯐꯥꯕꯅꯦ ꯍꯥꯏ ꯌꯥꯝꯅ ꯍꯥꯏꯅꯍꯧꯕꯅꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯉꯥꯎꯖꯔꯨꯕ ꯅꯨꯡꯁꯤꯔꯨꯕ ꯑꯃ ꯑꯣꯏꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯍꯧꯔꯕ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯑꯗꯣ ꯏꯕꯨꯡꯅ ꯂꯧꯈꯤꯕ ꯂꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯏꯅꯝꯃ ꯑꯣꯏꯗꯣꯏꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯀꯝꯗꯧꯈ꯭ꯔꯒꯦꯕ ꯄꯤꯊꯣꯛꯇ꯭ꯔꯦꯗ ꯑꯗꯨꯗꯤ ꯍꯨꯟꯗꯣꯛꯈ꯭ꯔꯕꯣ ꯀꯩꯗ ꯁꯤꯖꯤꯟꯅꯩꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯑꯗꯨꯗꯤ ꯀꯩꯒꯤ ꯃꯔꯨ ꯑꯣꯏꯕꯒꯤ ꯑꯁ ꯏꯕꯨꯡꯒꯤ ꯋꯥꯁꯦ ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯔꯤ ꯑꯗꯣ ꯇꯨ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯆꯪꯂꯒ ꯑꯩꯒꯤ ꯌꯨꯝ ꯂꯩꯔꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯨ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯀꯣꯏꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯍꯤꯡꯒꯣꯜꯒꯁꯤ ꯀꯌꯥꯗ ꯐꯔꯤꯅꯣ ꯏꯅꯦꯝꯄꯣꯛꯅ ꯍꯣꯠꯅꯔꯤꯔ ꯏꯀꯨꯕꯣꯛꯅ ꯍꯣꯠꯅꯔꯤꯔꯣ ꯁꯤꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖ ꯆꯪꯁꯤꯜꯂꯛꯂꯒ ꯁꯦ ꯏꯕꯨꯡ ꯄꯥꯏꯈꯣꯝꯕ ꯁꯦꯜꯗꯨ ꯂꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯏꯈꯨꯠꯁꯤꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯡ ꯑꯁꯤ ꯌꯧꯍꯜꯂꯣ ꯍꯥꯏꯕꯅꯣ ꯊꯥꯖ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯂꯒ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯒꯤ ꯃꯔꯝ ꯅꯍꯥꯛ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ ꯊꯥꯖ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯏꯅꯝꯃꯗ ꯄꯤꯅꯕ ꯅꯠꯇ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯃꯔꯥꯏꯕꯛꯇꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯒ ꯅꯪ ꯅꯅꯝꯃ ꯑꯣꯏꯗꯣꯏꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯪꯉꯕꯣ ꯑꯗꯨꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯏꯕꯨꯡꯒ ꯑꯩꯒꯗꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯈꯪꯖꯤꯜꯍꯧꯔꯣ ꯊꯥꯖ ꯀꯧꯕꯅꯦ ꯑꯗꯨꯗꯤ ꯑꯩꯒ ꯃꯤꯡ ꯃꯥꯟꯅꯩꯌꯦ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦ ꯑꯩꯅ ꯊꯥꯖ ꯍꯥꯏꯁꯦ ꯅꯪꯅꯤ
ꯅꯥꯀꯣꯏꯅꯅ ꯂꯛꯅꯔꯒ ꯅꯨꯡꯁꯤ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯍꯦꯛꯇ ꯋꯥꯈꯜ ꯇꯥꯗꯦ꯫ ꯊꯥꯖ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯌꯥ ꯀꯥꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯖꯒꯤ ꯀꯥꯔꯤꯕ ꯃꯌꯥꯗꯨ ꯇꯞꯅ ꯎꯝꯁꯤꯟꯕꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ "ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯉꯥꯟꯕꯤ ꯊꯥꯖ ꯑꯣꯏꯔꯒꯦ, ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯖꯔꯒꯦ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?" ꯊꯥꯖ ꯅꯛꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ ꯄꯥꯏꯈꯣꯝꯕꯅ꯫ "ꯑꯩꯗꯤ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯈꯪꯗꯦ, ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕꯅꯤꯀꯣ, ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ, ꯉꯔꯥꯡ ꯊꯦꯡꯅꯕ ꯄꯥꯠꯀꯤ ꯃꯐꯝꯗꯨꯗ ꯉꯥꯏꯔꯝꯃꯨ, ꯀꯥꯎꯅꯤꯀꯣ, ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯑꯩꯗꯤ ꯄꯥꯠꯇ ꯆꯣꯡꯊꯔꯒ ꯁꯤꯗꯣꯏꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯕꯨꯠ ꯑꯣꯜꯂꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯌꯣꯅ, ꯑꯗꯨꯅ ꯀꯤꯖꯧꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯈꯤꯅ "ꯅꯠꯇꯦ, ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯁꯨꯛ ꯁꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯔꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ?" ꯄꯥꯏꯈꯣꯝꯕ ꯁꯥꯎꯔꯥꯡꯅꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯃ ꯄꯥꯏꯔꯒ "ꯑꯁ ꯏꯃꯥ, ꯅꯪ ꯁꯤꯗꯤ ꯌꯥꯝ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯦꯀꯣ, ꯑꯩ ꯅꯨꯡꯁꯤꯊꯣꯏꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯍꯥꯏꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯤ꯫ ꯁꯈꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯝꯗꯧꯔꯣ, ꯑꯩ ꯅꯪꯉꯣꯟꯗ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ, ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯗꯣ ꯂꯣꯏꯅꯧ, ꯃꯥꯁꯨ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯖꯔꯁꯅꯨ, ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯅꯧ, ꯃꯗꯨꯗ ꯌꯥꯅꯔꯦꯗꯅ ꯂꯨꯍꯣꯡꯕꯤꯅꯤ, ꯌꯥꯅꯗ꯭ꯔꯦꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯑꯣ, ꯏꯃꯥꯅ ꯍꯥꯏꯅꯕ ꯆꯠꯀꯅꯤ." ꯄꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯇꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯈꯟꯅꯕ ꯌꯥꯏꯗꯅ, ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩ ꯁꯨꯡꯍꯩ ꯍꯩꯅꯗꯦꯕ ꯃꯗꯨꯏ ꯅꯨꯄꯤꯗꯣ." "ꯍꯩ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯇꯣꯏꯅ ꯂꯣꯏꯅꯔꯒ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯒꯗꯕꯅꯤ, ꯅꯪꯅ ꯍꯩꯅꯗꯦ ꯍꯥꯏꯔꯝꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯈꯤꯕ ꯑꯣꯏꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ?" ꯄꯥꯏꯈꯣꯝꯕ ꯈꯨꯖꯥꯏ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯊꯝꯂꯒ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯄꯦꯟꯖꯅꯕ, ꯍꯣꯏ, ꯃꯥꯒ ꯂꯣꯏꯅꯔꯒ ꯍꯦꯛ ꯈꯪꯗꯣꯛꯑꯒꯦ, ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ?" ꯁꯈꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯍꯣ, ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯌꯨꯗꯅ." ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ "ꯏꯃꯥ, ꯏꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ? ꯑꯦ, ꯅꯨꯡꯁꯤꯊꯣꯏꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯣ? ꯕꯦꯝꯃ, ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ." ꯅꯨꯡꯁꯤꯊꯣꯏꯁꯨ ꯀꯣꯏꯗꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯃꯥ, ꯁꯤ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯕꯅꯤ, ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯜꯂꯨꯆꯣꯅ ꯂꯥꯛꯑꯝꯕꯅꯤ." ꯄꯥꯏꯈꯣꯝꯕ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯖꯩ꯫ ꯁꯈꯤ ꯍꯔꯥꯎꯅ ꯄꯣꯠ ꯑꯗꯨ ꯂꯧꯁꯤꯜꯂꯒ "ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ?" "ꯆꯥꯔꯦ ꯏꯃꯥ, ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯊꯕꯛ ꯆꯠꯊꯣꯛꯇꯧꯕ, ꯑꯗꯨꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯆꯥꯊꯣꯛꯑꯦ꯫ ꯑꯗꯣ ꯏꯃꯥ, ꯗꯗꯥꯗ ꯏꯃꯥꯅ ꯄꯣꯠꯁꯛ ꯑꯃ ꯁꯤꯟꯅꯔꯛꯄ." ꯁꯈꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ "ꯏꯍꯦ ꯏꯍꯦ, ꯃꯥꯗꯤ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯥꯏꯗꯅ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯇꯧꯕꯅꯤ, ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ, ꯆꯪꯉꯣ ꯆꯪꯉꯣ, ꯑꯗꯨꯒ ꯍꯦꯛ ꯄꯤꯔꯨꯔꯣ." ꯅꯨꯡꯁꯤꯊꯣꯏ ꯏꯀꯥꯏꯔꯞ ꯇꯧꯅ "ꯏꯃꯥ, ꯁꯤꯗ ꯀꯧꯊꯣꯔꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯥꯒꯤ ꯀꯥꯗ ꯆꯪꯕꯗꯣ ꯁꯨꯝ ꯍꯪꯒꯣꯏꯕ." ꯁꯈꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ "ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣꯅꯦ ꯁꯦ, ꯈꯣꯏꯖꯗꯗꯅ ꯇꯧꯔꯤꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ, ꯅꯌꯨꯝꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ, ꯆꯠꯂꯣ ꯆꯠꯂꯣ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯅꯨꯡꯁꯤꯊꯣꯏ ꯃꯉꯛꯀꯥꯗꯨ ꯅꯣꯝꯂꯝꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯗꯣ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯊꯝꯕꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯥꯎꯔꯥꯡꯅꯅ "ꯑꯦ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯕ?" ꯅꯨꯡꯁꯤꯊꯣꯏ ꯉꯁꯤꯗꯤ ꯑꯇꯦꯕ ꯁꯟ ꯑꯃꯒꯨꯝ ꯂꯩꯔꯝꯕꯗꯣ ꯍꯤꯡꯆꯥꯕꯤꯗꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯧꯁꯥꯗꯅ ꯄꯥꯏꯈꯣꯝꯕꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯂꯒ "ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯆꯪꯉꯛꯄ?" ꯄꯥꯏꯈꯣꯝꯕ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ, ꯑꯗꯨꯒ ꯏꯁꯤꯡꯗ ꯇꯤꯡꯗꯨꯅ ꯊꯝꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯪꯁꯦ ꯂꯩꯗ ꯈꯔ ꯉꯥꯎꯖꯕ ꯃꯥꯜꯂꯤꯅꯦꯀꯣ, ꯅꯨꯄꯤꯗꯧꯅ ꯐꯖꯅꯒ ꯊꯝꯃꯤ." ꯄꯥꯏꯈꯣꯝꯕ ꯀꯔꯦꯝꯅꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯂꯩꯁꯤꯡꯕꯨ ꯉꯥꯎꯖꯕ ꯅꯠꯇꯦ, ꯂꯩꯁꯤꯕꯨ ꯄꯤꯔꯛꯄ ꯃꯤꯁꯛ ꯑꯗꯣ ꯅꯨꯡꯁꯤꯕꯒꯤꯅꯤ." ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯂꯒ "ꯍꯥꯏꯕꯗꯤ?" ꯄꯥꯏꯈꯣꯝꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯒ "ꯅꯨꯡꯁꯤꯊꯣꯏ, ꯅꯪ nupini, khara lemthokpa tamo. Aina nafamda utliba itaw asina. Nangbu pamde lisinglak taklabasu, nangna aingonda dum naksinaba honabado lepo. Ay nang pamde, nang hainade. Nang nungsibasu ngamoy. Nungsitoy usita na noklaga managta changsilaklaga. Aina nang pami, nungsi, layni na namdana daysila adi kamdawa.
ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯁꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯅꯤ ꯃꯗꯨꯗ ꯅꯍꯥꯛꯅꯕꯨ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯅꯨꯡꯁꯤꯊꯣꯏ ꯃꯆꯤꯟꯗꯨ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯂꯒ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯐꯤꯕꯝ ꯈꯪꯖꯩ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯅꯪꯕꯨ ꯐꯥꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯝꯗꯅ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯩꯒꯤ ꯏꯖꯠ ꯅꯪꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯅꯪ ꯃꯥꯕꯨ ꯂꯧꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯉꯝꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯂꯕ ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯉꯝꯅ ꯄꯥꯟꯒꯅꯤ ꯅꯪꯕꯨ ꯁꯦꯟꯅꯕ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯏꯃꯥ ꯁꯈꯤꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯃꯥꯅ ꯄꯥꯝꯗꯕ ꯃꯧ ꯑꯃ ꯄꯨꯔꯛꯄꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯍꯥꯛ ꯈꯪꯉꯕ ꯅꯨꯡꯁꯤꯊꯣꯏ ꯅꯪꯁꯦ ꯅꯨꯄꯥ ꯐꯪꯖꯗꯕ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯅꯪ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩ ꯏꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯈꯪꯂꯒ ꯀꯔꯤꯒꯤ ꯑꯩꯕꯨꯗꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯑꯩꯗꯤ ꯁꯛ ꯐꯖꯕꯗ ꯈꯟꯗꯦ ꯆꯠꯄꯤꯔꯗ꯭ꯔꯥ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕ ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯆꯠꯄ ꯍꯧꯏ ꯄꯥꯏꯈꯣꯝꯕꯅ ꯑꯦ ꯑꯗꯨꯒ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡ ꯃꯈꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯑꯩ ꯍꯩꯅꯗꯦ ꯍꯩꯅꯗꯕ ꯃꯤꯅ ꯆꯪꯉꯛꯄꯁꯦ ꯃꯉꯥꯛꯅꯩꯌꯦꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ ꯐꯩ ꯐꯩ ꯂꯝꯕꯦꯜ ꯑꯁꯤꯗ ꯀꯅꯥꯅ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯏꯁ ꯅꯨꯄꯤ ꯃꯥꯅ ꯀꯌꯥꯗ ꯑꯐꯥꯎ ꯁꯥꯅ ꯉꯥꯡꯂꯤꯕꯅꯣ ꯑꯩꯁꯦ ꯄꯥꯏꯈꯣꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯑꯩꯁꯨ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯖ ꯁꯥꯎꯔꯥꯡꯅꯅ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯆꯒꯠꯅꯩꯕꯣ ꯑꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯁꯤ ꯐꯖꯔꯤꯕ꯭ꯔꯥꯕ ꯅꯪ ꯂꯣꯏꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯀꯅꯥꯅ ꯈꯪꯖꯕꯅꯣ ꯑꯩꯗꯤ ꯍꯩꯗꯨ ꯑꯣꯏꯅꯤꯡꯉꯤ ꯊꯥꯖ ꯑꯃꯨꯛ ꯅꯣꯛꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯅꯃꯥꯏꯒꯁꯦ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯄꯥꯏꯈꯣꯝꯕ ꯊꯥꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯇꯞꯅ ꯊꯥꯖ ꯀꯩ ꯍꯥꯏꯒꯦ ꯆꯠꯂꯁꯤ ꯀꯥꯏꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯥꯖ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯑꯗꯨꯕꯨ ꯗꯗꯥꯒ ꯑꯩꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯗꯗꯥꯅꯕꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯩꯁꯨ ꯈꯟꯗꯕꯩ ꯋꯥꯅꯤ ꯏꯃꯥ ꯕꯕꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯃꯣꯏ ꯄꯥꯏꯈꯣꯝꯕ ꯊꯥꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯕꯤꯔꯛꯂꯒ ꯑꯩꯕꯨꯗꯤ ꯊꯥꯖꯕ ꯅꯠꯇ꯭ꯔꯣ ꯊꯥꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯝꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯀꯤꯔꯤꯁꯤ ꯀꯅꯥꯅꯣ ꯂꯩꯃꯤꯟꯅꯒꯗꯕ ꯂꯦꯞꯀꯗꯕ ꯑꯩꯅ ꯂꯦꯞꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯨꯕꯣ ꯑꯩ ꯂꯩꯁꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯅꯕꯨ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯃꯈꯣꯏꯁꯨ ꯇꯞꯅ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯎꯔꯒ ꯅꯪꯅ ꯑꯗꯨ ꯍꯔꯥꯎꯗꯣꯏꯔꯣ ꯍꯥꯏꯁꯦ ꯑꯦ ꯏꯃꯥꯅ ꯅꯪ ꯌꯥꯗ꯭ꯔꯦ ꯊꯤꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯒꯗ꯭ꯔꯣ ꯃꯔꯝ ꯆꯥꯔꯗꯤ ꯍꯦꯛꯇ ꯆꯥꯏꯅꯊꯣꯛꯎ ꯑꯩꯅ ꯌꯥꯏ ꯊꯥꯖ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯂꯒ ꯑꯁ ꯑꯁꯤꯕꯨ ꯃꯃꯥꯗ ꯈꯠꯅꯧ ꯍꯥꯏꯅ ꯏꯟꯁꯤꯜꯂꯤꯅꯦꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯏꯅꯔꯛꯂꯤꯕ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯁꯈꯤꯅꯁꯨ ꯎꯔꯤꯕꯅꯤ ꯁꯈꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤ ꯃꯅꯥ ꯄꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ ꯈꯨꯡꯒꯪ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯃꯟ ꯑꯀꯥꯏ ꯁꯦꯠꯄꯤ ꯃꯍꯥꯛꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯅꯨꯡꯁꯤꯊꯣꯏꯅ ꯑꯍꯦꯟꯕ ꯄꯥꯎ ꯇꯝꯁꯤꯟꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯨꯡ ꯂꯣꯟꯅ ꯏꯟꯅꯗꯨꯅ ꯃꯔꯝ ꯈꯪꯗꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯕꯨ ꯄꯨꯔꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯊꯣꯏ ꯀꯞꯁꯤꯟꯅꯔꯒ ꯏꯃꯥ ꯑꯩ ꯗꯗꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯕꯦꯃꯥ ꯀꯩꯁꯨ ꯈꯟꯒꯅꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯍꯦꯔꯥ ꯂꯥꯏꯔꯕꯤ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯕ꯭ꯔꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟꯒꯅꯤ ꯏꯃꯥꯅꯅꯦ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯅꯨꯡꯁꯤꯊꯣꯏ ꯃꯄꯥꯟꯊꯣꯡꯗ ꯀꯞꯁꯤꯟꯅꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅꯤꯡꯂꯕꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯄꯥꯏꯈꯣꯝꯕꯗꯨ ꯏꯛꯇꯨꯛ ꯇꯨꯛꯊꯅ ꯁꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯏꯇꯥꯎ ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯑꯦ ꯂꯥꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯤ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯊꯥꯖꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯦ ꯎꯅꯔꯛꯇꯕ ꯑꯗꯣ ꯅꯪ ꯑꯝꯇ ꯆꯠꯂꯒ ꯍꯪꯕꯤꯔꯨꯒꯦꯔꯥ ꯁꯟꯖꯤꯠ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯗꯣ
Nahala kaino makhoi imungda kana kanano ahan miyai chalabi amaga laisabi akebi maga laklaga khatnabagum tahobani. Aisu migi imungi khatnaba yaushinba talle haiduna changnamdabai wani. Sel thawba laira kaino haibadi khangde. Madudagi mado thorokpa iu udre. Paikhomba chingnana nupi ani haiba. Soile kaidagi mi manbro. Mandebo ina kaira khonba macha masu mali. Firol anan basele. Asa hargi mioi sumali. Paikhomba mayadu chiksilaga pamlambadagi fuk awgatuna. Phare aikona laagi. Asi haiduna chatpa hawi. Sanjit ngakna. Kaino kaidano. Paikhomba aduma khumlamdre. Mayum tamna sagol yang thawraduna laklami. Mikup kharagi matung yaurabada mamagi kada changsilaklaga sauna. Pochai singdu hekta langkhaiba hawi. Sakhi fi thopchinduna lairambani adubu oirakliba mataw aduda pakhatna. Haima ibungo kaidorage nangbo. Paikhomba mingsalgadu loina thogai. Makhut adusu ina punga ngangle. Tap tap taba makai leimai aduda tai. Anaba amata phawkhidre. Sakhi mataw aduda pakhana chinsilake tawi. Adubu Paikhombana mamit adu imuk ngangba makai sauna lauraga. Changsilakano aibu soke khalakano. Nangbu karamba mamano. Mama ama oiraga machagi apambusu piningdaba. Ai phataba macha amadi oidabra haina khali. Sakhi Paikhombana sauribadugi maram khangi. Adubu machagi yenghaidaba thawong aduda wangangba ngamkhidre. Makhol adu thak thak niklaga. Bungo nakhuto ingakta ngaire. Ngairasano. Sita thoknanaba nakhoi sinba natro. Ai kayam phataba kayam wakhal yawduba mi oibagino. Imana agi mayokta leiribase. Thajado laire khungang nupini haiduna karigi migi mayum aduda changnaga lanjadabi icham chamna leizabi mahakpu aduk thina ngangbiruribano. Mahaki mama mapana mabu karini haiduna khalamgani. Adubu ibungo ai tasengna nusi thoise imau nupi oiningduna tawbani. Nangna fana oininglabasu nachanupa ai khaktanidana. Aibu machit kaya thokna yentho haibano. Luhonglaga leminadu sibu imagaro natraga aigaro. Punsi chupa harauta yamna. Awa nungai yanaraga leminadu se. Imagara natraga aigaro. Atopa hiram kayada imana pabungna haibada nachana hiktoktuna chachchiba yawbra. Sakhi nungaitana yawde. Phare nakhoina pami haiba nusi thoido aiga luhonglagi. Adubu karigumba mabu aiga hek luhonglaba. Nungtigi aigi hakchangda dakpham amamamde thamgani. Nate ibungo adumna tawgano. Imagidi nang khaktani. Nangna adumna tawraga imana karamna leigani. Paikhomba sauna madu yengba pamdrabadi thajagi imungda lale hairchu. Aduga mabu namau oinanaba yananaba hainagadabani. Yadredana ai ngasidagi hauna. Aigi ka asidagi sungen hendoi. Asi hairamlaga Paikhombadu sauna magi kada changkirami thongdu jejet lonsilaga laikre. Sakhidi makok ngawre tawfum khangdana makok paiduna lei. Adubu asumna leithokpadi yadabanina mahak mapi adu sasat loisele. Aduga hatu hatu thokre. Numidang wairamgi matamdani. Paikhomba paglangda makok adu nga tharap tawna leimai aduda famlaga leirami. Adubu khanghaudana magi thong adu kokok tilakpa aduda sawrangnana. Aibu hanjin hanjin themnana honarakano. Aise nakhoina namdana phattaba misak ohelabani. Kanamta changakano. Khonjel amana tapna. Aine dada. Tarakliba khonjel aduda Paikhomba mamit adu lauthoraklaga phamlambadagi fuk hawgalai. Aduga fingna changsilakladuna thong adu hangtokluba matamda thajadu pira thangduna leplaga leirami. Madu ubada Paikhomba hik chingbu makai kapthorai. Thajana. Kaikino. Nangna asukam angang macha tarisiba. Nakhutkase loi ithoi. Sumaina nasana tumta sokjanaba kaigi tawino dada. Paikhomba bu tapna pusilaga phamung aduda famta hali. Paikhomba kappa lepte. Thajana magi mathanungda Paikhomba bu thamlaga. Kapkano nasato yam sokthana uri. Nangi asugumba phibamse. Ai uba pamdi dada. Ai kyam pakhali khambra. Nangna ibu waraukiduna punsi chupa. Aigi ifamdagi lapkhigadra haiduna. Ai isase haifum khangdana wai. Thaja Paikhombagi makok aduda tapna nanbiraga. Aibu asuk nungsiramgani haiba ai thajaba ngamlude. Dada nangna sakaigi su alino. Nangbu fangnaba aina ngamloidaba thaba amta leide thasa. Aise nangi nusibada ngawrabani. Ado
ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯄꯅꯣ? ꯏꯃꯥꯒ ꯂꯥꯛꯄ꯭ꯔꯥ? ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥꯗꯣ ꯂꯥꯛꯏ. ꯃꯥꯅ ꯑꯩꯕꯨꯁꯨ ꯄꯨꯔꯛꯄꯅꯤ. ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯁꯥꯎꯍꯧꯗꯕ꯭ꯔꯥ? ꯁꯥꯎꯏ, ꯃꯈꯣꯏ ꯌꯥꯝ ꯁꯥꯎꯏ. ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯨ ꯁꯥꯎꯕ ꯇꯞꯊꯈꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯪꯕꯨ ꯊꯦꯝꯂꯨꯁꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ. ꯅꯪꯒꯤ ꯏꯃꯥꯁꯦ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ. ꯅꯪꯒꯤꯗꯃꯛ ꯏꯃꯥꯅ ꯋꯥꯖꯕ ꯎꯔꯒ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ. ꯑꯩꯒꯤꯕꯨꯗꯤ ꯌꯥꯝ ꯈꯟꯖꯕꯅꯤ. ꯑꯗꯣ ꯅꯪꯒꯤ ꯏꯃꯥꯗꯣ ꯍꯥꯏꯔꯅꯨ. ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯗꯣꯏꯕ? ꯏꯅꯦꯝꯕꯣꯛ. ꯑꯁ! ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤꯗꯨ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯒ ꯆꯪꯂꯛꯏ. ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃꯁꯦ ꯉꯔꯥꯡꯗꯒꯤ ꯀꯩꯝꯇ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏ. ꯏꯃꯥꯅ ꯀꯩꯀꯩꯅꯣ ꯁꯦꯝꯕꯤꯔꯛꯑꯕꯅꯤ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯣꯛꯄꯗꯨꯁꯨꯅꯦ, ꯑꯝꯇ ꯀꯩꯀꯩꯅꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯁꯤ. ꯄꯥꯏꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ, ꯏꯃꯥ, ꯑꯩꯅ ꯑꯍꯦꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯈꯤꯕꯗꯣ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯀꯩꯁꯨ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ. ꯁꯈꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯏꯔꯥꯟꯅꯤ, ꯏꯆꯥꯒꯤ ꯅꯠꯇꯦ. ꯑꯗꯣ ꯏꯃꯥ ꯆꯠꯍꯟꯈ꯭ꯔꯅꯨꯀꯣ. ꯀꯅꯥꯕꯣ? ꯃꯥꯁꯦ. ꯊꯥꯖ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ. ꯁꯈꯤ ꯅꯣꯛꯂꯒ, ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯆꯦꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯊꯥꯖ ꯏꯄꯥ ꯄꯥꯈꯠꯅ, ꯏꯃꯥ, ꯑꯩ... ꯕꯦꯝꯃ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯏꯆꯥꯁꯦ ꯁꯦꯟꯅꯕꯗ ꯏꯃꯥ ꯆꯣꯛꯊꯔꯤ. ꯅꯪꯅ ꯑꯃꯨꯛ ꯁꯦꯟꯅꯕꯤꯔꯣꯗꯅ. ꯍꯟꯈ꯭ꯔꯅꯨꯀꯣ. ꯑꯩꯅꯦ ꯑꯍꯜ ꯂꯃꯟ ꯈꯔ ꯀꯧꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯊꯥꯖ ꯁꯨꯛꯇꯣꯛꯂꯒ, ꯏꯃꯥ ꯄꯥꯕꯨꯡꯗꯅ ꯉꯥꯏꯍꯥꯛꯇꯪꯅꯤ ꯍꯥꯏꯔꯝꯃꯒ, ꯑꯁ ꯗꯗꯥ, ꯅꯪꯁꯦ ꯌꯥꯝ ꯉꯥꯏꯉꯝꯁꯤ ꯉꯝꯗꯦꯉꯣ. ꯄꯥꯏꯈꯣꯝꯕ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ, ꯏꯅꯥꯛꯇ ꯂꯥꯛꯂꯒꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯒꯗ꯭ꯔꯣ, ꯑꯉꯥꯎꯕꯤ ꯅꯨꯡꯁꯤꯕꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯦꯟꯕꯗ ꯇꯥꯔꯤ. ꯀꯨꯏꯅ ꯂꯩꯊꯍꯟꯗꯦ. ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯍꯜꯁꯤꯡꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯥꯖꯗꯨ ꯄꯥꯟꯈꯤꯔꯝꯃꯤ. ꯅꯨꯡꯁꯤꯊꯣꯏꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯔꯝꯗꯦ꯫